Tronglaobi Thodok Kamari Lena, Chingnabami Manga Fagatli, Thodok Ase Housing Enayana, Ganna Tigatli Haina, Home Minister Govindas Kontosam na Fundo Cray, Wafamasingasi Manipuri de Leba, New Secretariat Complex Game Minister Block de Leba, Mahaki Office Chamber de Pangtokiba, Paugimi from Amada, Mahak na Fundo Kibane, Housing Lamdamasida Oriba Fibam Asigamari Lenina, Pangtokiba Paugimi from Aduda Minister Govindas Kontosam Hai, Taskitareta Tokiba Tronglaobi, Labaktiba Thodok Adu Hek Tokibaga. Pantha batawdana lengakna thodok asigi matangda akan mamongda thabak paikatuna lakpane. Housik so akan mamongda operation chathare. Housik maki oinade thodok asigi matangda NIA na kupna thigatli. Maraksida state lengakna so NIA ga toina pau faungnari. NIA da case ase sinariba ase Manipur police mapangal soli haibaginate. NIA ase leibak asida khwaidigi thazaba investigation agency ama oiba maramna miyamna pamliba achumba while adu fangnanaba case ase NIA da sinabane. CRPF na kapada laikidaba miyoy ahumgi case aduso NIA da sinakre haina mahana makataki. Ado akoi puna mangna suspect toriba kambu sidi karamba kambu no haibdo akoina kabo khangba kambu do adugumba miyoy kharagi mi amade akoina apprehend tawre na hoji pawada makoi da interrogation sathaba haibe sidi nomuda phangba yaba su nate adu thawdo thokriba thawdok sigi magi langla langjin puna mangsi thi matam kharadi sangmani adu mi di khoi already we have arrested 5 of them akoina chingnariba suspected to de akoi fare ba kharadi hoji phaba lepte adu mathak operation so hoji sathari mafam singsida Manipur gi valley se unrest oina dum lehan ba kamu so lay aduna phare ba kamu si drug hana dagi leibane drug la lolaga leibane khotpane hai ba kamu ma yawriba those persons should be identified very nicely by the media persons. Who are those people? Who doesn't want Manipur to remain in peace? That has to be find out. Ngarang Bishnupur District Thokiba Laibaktiba Thodok Adugi Matangda Paladuna Mahana Makata na Hai Ta Sigi Nepal the Chief Minister na Chair Lauraga Famkiba Unified Command gi Mifam Maduda Drug Amadi Arms Smuggling Tingnabagi Matangda Kupna Kanaki Mifam Maduda Chief Minister na Asigumba Tabak Sing Ase Tingnana Batongan ba Security Force gi Makokongba Official Singda akan ba instruction PK Masigi Matung Inna Central Amadi State Force ki Apunba Team na Ching Amadi Tampaki Tungan ba mafam singda operation jathaduna lakpane ngarang akakna ba paw ama fangbadagi Berti Kendrojit International Airport leba CISF amadi Assam Rifles ki team amana thiba humbagi thabak jathabada kwakta dagi drug lalonba miyoy ama fakhi miyoy adu wahong pahong jathabada kwakta da drug amade khutlai kaya leihori haiba khangmadagi Assam Rifles ki team aduna kwakta tamna potlam sing adu fagatna na bajatbada paw faungna dabadagi ngarangi laibak thiba thodok adu thokibane Assam Rifles ki Kangbu aduna State Police ka loinana chatlamdaba asimag paw fauna ba watpadagini thodok asigi matangda Assam Rifles ki makok thongba singa paw fauna re makhoi gi maikai dagi su thodok asigi matangda thijinbagi thabak chatharakani haibagi thazabale haina mahakna phongdokki mahakna makata na hai Miyamna tang taba ama khangjingay da tonga sandoktuna irang sagat na bahot na bigano aran ba tawba miyoy sing fan na bahot na bada miyamna mateng pangbiyo miyamna hingsagi thabak lepiyo state asigi housik oiriba sanmitlon ge fibam amadi nongmagi jara taliba miyamgi yengduna hingsa yawba khongjang jangsing bigano haina mahakna apil tawrakhi ngasigi pawgi mifamaduda thanga esigi MLA Tongbram Robindro, Oinam ACG MLA, Irengbam Nalini, Amadi Nambol ACG MLA, Thongnauzam Basanta Kumarsu, Sarugyaki. Assam Rifles ki Kambu ama Makoisi Didi Maikai da Haithaba, Kwakta Ronda. Haithaba Matamda, Koi communication kara gap like Hova Hijabatai. Communication kara gap like Hovodagi. Makoina Manipur Police ka Makoi Punna Satmina Gado Bodu Satmina Dabada. Ningthokong khara haithara matamda mafam aduda check tawba nupi khara leramba duna ekhoi gari si khamo hena khama matamda hek yengma matamda ekhoi chingmi gi masak manba ma mi ma yaw haiba mi si Chandel dagi ne Assam Rifles ne masi naga masani paw si ekhoi aranba mana maram oiraga hijabtare khoi khitang khanda hodabaduna Maram oil haraga tinung aisida prajana thatlaga thodok asi gari du mai thare gari makhoi gi langminaba gari ma makhoi dagi khulai
ꯃꯨꯟꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯦ ꯐꯨꯔꯀꯥꯟꯗ ꯀꯃꯥꯟꯗꯣꯁꯤꯡꯅ ꯃꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯏ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯅꯁꯨ ꯑꯃꯨꯛ ꯃꯈꯣꯏ ꯃꯤ ꯑꯃꯁꯨ ꯑꯃꯨꯛ ꯔꯦꯁꯀ꯭ꯌꯨ ꯇꯧꯏ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯑꯃꯨꯛ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯒ꯭ꯔꯨꯞ ꯑꯃ ꯅꯍꯥꯔꯣꯟ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯅꯍꯥꯔꯣꯟ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯅꯤ